Hello everyone, once again. Ma'am ngasi aina londuba fanek se kanune. Sigi lonbagi mong ai hake fanek se ma'am ubire ko. Se machu manade mathong maka aduga sigi mamang da leije. Si mamang da leije di machu manare ai back camera na mo santong hairake. Aduga sigi fanek khulon je kamaina lon ga dage do. Ni kamaina loli kamaina tawbi. Design je kamaina keno kai amulomada kari maina design je kaya thada duno adu tawduno habado ai in detail hairage mayam video je skip tawdana yengbiyo support tawbirako mayam khudimаксу ain thagasari hanna thagatpa phongdoksari aduga keno ai mic ti yaudre ada ka da phamagadi mic to mari pamba aduga faning lomada di mic je farak taba adi sum chenthok chenjan tawbnina wireless na tamina thubadai wireless amsu leiba ngamna bo hana jage ado mayam video je han ubiragadi subscribe toksan biramu ai fanek lombagi fanek lomda mu back camera na musara age ado ngasi di mayam keno tawje fanek se sonakan matak thamajina fanek khwangda leigadaba khoido adu lolaji adi mayam londa hawdarjine ko on tawrage normal shangrabani Makhagi design lola se on tawbirage last ke je di mathok to horoi phani che tele o lok tawramdre lok tawai je sumai taw design tholani aduga
ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯄꯥꯟꯗꯣꯡ ꯂꯣꯡꯕ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯄꯥꯟꯗꯣꯡꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯠ ꯁꯠ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯍꯥꯞꯆꯔꯛꯑꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯗꯤ ꯍꯣꯔꯦꯟ ꯁꯨꯝ ꯌꯦꯡꯉ ꯕꯣꯔꯤꯡ ꯆꯨꯔꯛꯄꯁꯨ ꯌꯥꯏꯑꯕ ꯄꯥꯟꯗꯣꯡ ꯂꯣꯏꯔꯦ ꯗꯤꯖꯥꯏꯟ ꯑꯃꯨꯛ ꯂꯣꯜꯂꯛꯑꯒꯦ ꯂꯣꯏꯔꯦ ꯃꯊꯛ ꯃꯈꯥ ꯁꯤꯗ ꯂꯩꯔꯦ ꯀꯣꯏ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯕꯥꯏꯑꯣꯂꯣꯛꯀꯤꯁꯦ ꯃꯊꯛꯅꯦ ꯃꯤꯒꯤꯅꯤ ꯉꯁꯥꯏ ꯈꯣꯏ ꯅꯤꯄꯥꯟ ꯑꯩꯅ ꯉꯔꯥꯡ ꯂꯣꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤ ꯁꯤꯗꯁꯨ ꯎꯠꯂꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯣꯟꯕꯒꯤ ꯃꯨꯀꯥꯗ ꯂꯣꯟꯕꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯍꯥꯞꯄꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯈꯔꯗꯤ ꯁꯥꯡꯉꯦ ꯃꯌꯥꯝ ꯐꯤ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯩ ꯀꯥꯗ ꯆꯪꯉꯦ ꯃꯦꯆꯤꯟ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯉꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯤꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯨꯛꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯦꯛ ꯎꯔꯛꯄꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯤꯞꯄꯤꯒꯅꯨ ꯑꯩ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯈꯣꯏ ꯅꯤꯄꯥꯟꯗꯣ ꯑꯩ ꯐꯤ ꯑꯝꯇ ꯃꯨꯠꯆꯔꯛꯈꯤꯒꯦ ꯃꯌꯥꯝ ꯉꯥꯛꯇ ꯉꯥꯏꯕꯤꯌꯨꯀꯣ ꯁꯤꯒꯤ ꯈꯣꯏ ꯅꯤꯄꯥꯟꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯒꯤ ꯈꯣꯏ ꯅꯤꯄꯥꯟꯁꯦ ꯁꯤꯗ ꯅꯠꯇꯕ ꯃꯨꯀꯥ ꯐꯅꯦꯛꯇ ꯂꯣꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯌꯥꯝꯕꯅ ꯂꯣꯜꯂꯝꯃꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯤ ꯂꯣꯏꯔꯛꯄꯗ ꯑꯗꯨꯒꯤ ꯃꯨꯀꯥ ꯐꯅꯦꯛꯇ ꯂꯣꯟꯕꯒꯤ ꯃꯇꯦꯛꯇꯨꯃ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯂꯣꯏꯔꯛꯄꯗ ꯑꯗꯨꯒ ꯉꯁꯥꯏ ꯂꯣꯟꯕꯁꯤꯡꯗꯨꯅꯤꯁꯦ ꯔꯦꯠ ꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤꯅꯦ ꯑꯅꯤꯃꯛ ꯑꯩꯈꯣই ꯏꯆꯦ ꯂꯨꯍꯣꯡꯕꯒꯤ ꯄꯤꯈꯤꯅꯕꯅꯤ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯂꯣꯟꯕꯤ ꯑꯃꯈꯛꯅ ꯂꯣꯟꯅ ꯄꯤꯔꯝꯕ ꯑꯗꯨꯗꯣ ꯅꯝꯕꯣꯟꯗꯒꯤ ꯕ꯭ꯔꯗꯔ ꯏꯌꯥꯝꯕꯈꯛꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯒ ꯃꯥ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯆꯒꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯂꯂꯣꯟꯕꯤꯗꯨꯗ ꯐꯣꯟ ꯇꯧꯔꯦ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯦ ꯃꯥꯅ ꯍꯣꯏ ꯌꯥꯅꯤ ꯄꯤꯈ꯭ꯔꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯑ ꯂꯧꯕꯤꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩ ꯉꯁꯥꯏꯒꯤ ꯈꯣꯏ ꯅꯤꯄꯥꯟꯗ ꯂꯣꯟꯕꯒꯤ ꯃꯨꯀꯥ ꯐꯅꯦꯛꯇ ꯂꯣꯟꯕ ꯁꯪꯗ꯭ꯔꯤꯕ ꯃꯨꯀꯥ ꯐꯅꯦꯛꯇ ꯂꯣꯟꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯒꯦ ꯐꯥꯏꯅꯦꯜꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯈꯣꯏ ꯅꯤꯄꯥꯟꯁꯦ ꯑꯩꯅ ꯉꯔꯥꯡ ꯂꯣꯟꯒꯦ ꯇꯧꯕꯗꯣ ꯑꯩꯅꯗꯤ ꯂꯣꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯅ ꯂꯣꯟꯕꯤꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯤ ꯃꯌꯥꯝꯅ ꯉꯔꯥꯡ ꯂꯣꯟꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯊꯪꯗ ꯑꯩꯅ ꯂꯣꯟꯕ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯑꯩꯅ ꯑꯌꯨꯛ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ
सी मचू संगुदुनी सी वाइट ओइजे सी जेलेम्बू ओइजे जेलेम्बू मचू संगुदुनी सिना मोगी मथकी सी लेरे अदुगा सोमदना अखोगी ई मचू हाइगद्रा केनो काफोई मचू ओइरिजे सिना सिदा वाइ अदु संगुदुनी